थोइबदो नुपी अदुना चटलो हाइबगी माओंगदा इंगित तौरंबदुदा कनासो हना येंगलमदा अदुम मयुम तमना हलकले नमिदांगी मतमनी ngasi mahak nupi aduna call tawrakpa khawrang na ngairi handak ti thoi basi nupi asige hek thengnaruba namit adudagi mahak hana ga manatri namidangi matam yawraklagana phone senaduna leiba ayuk nungthalgi matamdana yumda laini khangdaba chak hek tokpaga thangnaba khunda chatkhiba mamanaba singda hangbasu maga punde made ekhoiga pundaba kuire asumna hairakpada थोइबगी ममादी पाखलमी ngasi so chak hek tokpaga magi कार चंखिबदगी ममासो थबक ससत लोशिलगा ngasi मचाना तौरीबदो करिनो खंगदोकलगी खली थोइबगी इमुंगसी ममागा मागा खक लेबनी मपादी महाकना चही 10 मुक सुरकपा अदवाइदा अदुमक लैना लायों खंगदना लेखिद्रबनी ममाना अंगम बसुदुना मखोय अनि ngasi फावबा हिंगलिबनी हौजिकति थोइबसु पाखंग फारे अदुना मतम की थबा इंखांग सु नोमदुना इमुंग पुबा हौरकलबनी अदुबु हंदक मरक थोइबना हानगा मानदबगुम मसादा अहोंगबा कया अमा तौरकपसिदा थोइबगी ममादी पाखतपा फावरबनी ngasi मसा थोइबना करी तौरी हाइना लोना थोंजिन मपानदा लेपतुना येंगली थोइबसु ngalingay matamdadi phone du puthoktuna kei no adum yengli aduba thengsilakpa mi pumnamak tumna himna khraba matam adudani थोइबा मागी phone do ring lakhibado phone ki ring lakpagi makhon adu tabada थोइबा mamit singai aduga call lakpadu pairaga wari sakhibado थोइबगी mamana urami थोइबगी mamadi macha थोइबसे लाइटिन सानरबरा हाइना खलुरबनी अदुबु नुपी अमगा वरी सानबगी मतौदु ओबदा खरा मखैदि नुंगाइजै मागी मचा नुपासे नुपी कोइरे नुपी थिरकलनी खनबदा हराउना नोकमी तौना ममासो तुमनबा हाइदना मागी फमुंगदा चंख्रे सोमदना थोइबा अमदि नुपी अदुगा फोनदा वरी कन्न सानरी थोइबदी इचम चमना अदुम वरी साइ अदुबु नुपी अदुदी अकीबा माओंगदा अमुक वांगांगी अमुक मसागी वांगांगदा तवि कइनो नंगबु ड्रामा यावब्रो खोंजेल ओनबे याम हई वहाई से ताबदा नुपीदो याम कन्ना नोकथोरी नोकलिबा खुनो अदुसु बुट अमना नोकपगुम नोई मदुदा थोइबना ए कई खुनो नदुबो बुटना नोकपा याम माले असेंगबा मानब्रो माले वहाई अदु ताबदा नुपीदो हंदकसु अमुक हेना नोकली हंदकति नोकपदा नतना कपसु यावरी थोइबदी तौरकलिबदो करिसु खंदना लेरमी थेंगली तुमो अदुगा मतुंग अइबु थिरअनो अइगी लेकाई खुंदा नंग अमुक हना लाक्लनो करिगिनो अइ ngमोय अइदि नंगा नोमगै वरी साउद्रबदि तुमबा यादे अइदि नंगी ननाक्ता अदुम लेनिङै नंग नंगांग तारगा अइदि याम नुंगाई नुपी अदुसु असुमना थोइबना हाइरकपा अदुदा यामना नुंगाई जरमदे करिगिनो खंगदे मासो नुपा असिबुदि नुंसिरिब्रा नुंसिद्रिब्रा महक मसासु खंगदे अदुबु महक पुमनमक फाजिन्दुना थमलगे तामो हाइरमलगा कॉल दु कपथुत्ख्रे थोइबा खरदि नुंगाई जदे माना असु यामना नुंसिजरगा नुपी मानदि खंगसिनदबसे खरदि नुंगाई जदे अदुबु करिदि उपाइले असुमना नमित अदुसु हौख्रे नोंगति नमित खुदिंगी थोइबा नुपी अदुगा अथेंगबा अहिंग खुदिंगी कॉल वरी सानै असुमना था अमा मुक्ति फारकले नुपी अदुगा फोन द वरी सानादुना लेरकपा थोइबगी ममंगदा अकी अखंग थौदोक खरा तौरंबा अदुसु हौजिकति करिसु तौरखिद्रै ngasi थोइबा मसादो इरांग लांगी महाकना मरुप अमा यावबदो फंगलकपा नुमितनि अदुना महाक यामना हराउजै पैसादो मरुप मफमदगी लौरगा हलकपदा कैथेल चंगदुना नुपीगी फनेक अमदि फुरित माना पामजबा मसु खंदुना लेरमी अदुगा खुन थंगनबा अदोमदा लाक्तुना नुपी अदु थोरकपरा हाइना येंगी अदुबो मखोइगी थोंगाल अदुदगी मी कनासु थोरकपा उरमदे
Magi phone do lawthoraktuna nupi aduna tarakpa number aduda namduna phone tawsili. Adubu mana tawba matamdadi off adum hairami. Upai leitraba thoibado dukan adomda laktuna mana leirakliba potu piduna nupi aduda khara pibiyu haiduna pirami. Dukan phambi nupi aduna so harau harau lawraga ibungo nangbo kari ming kauge thoiba kawine ado ine sise soidebi mangonda pibiyu ko ai thenge halage asi hairamduna thoibado mayum lomda halakle yum yauraga mamada mana yawa marupto ngasi phangle paisa kharadi mana sisinna khre haiduna pisilami namit adugi Athengba Ahingi matamda nupi ado call tori ngasi suhanakum thoiba harau harau wari sanai ngasai gi fising do pamabo pame ando kari hairaga pirami ba nangbo aigi minga khangjarabane amuka pame ando kari hairaga pirami ba nangbo aigi minga khangjabrane nangse nabukti haifet phatte ibani khangnare ise tha ama pharamani nongmata nangi ming hairakte nangna aigi mingdi hangdana aina kamaina haidoiba aidi hangina nangna khumbirakidabane ado hojikpudi khange kamai khangliba noi manaki dukan phambi ini aduna hairakpane ngahan mok angang ama asa poleraga pirakpu numita aduda wahai adu tabada nupi ado khonjal khara taptharaga nangai ngondagi laptho aibu kawba tamo aigi punsiga nangi punsiga yamna khene aigi wari khanglati nangai bu soidina kikhini ngamoi aidina nangbu thamoi sina nusi aisine nangna oining boisino ai nangbude adum nusi aibu thajoi bema aroi bagi ibema haiba minga sida nupi aduna khangle haujik thoibana magi ming khangi hairibase magi machegi mingne haiba dukan phambi ini aduna machegi ming haikhre haiba nupi du tapna aigi mingde ibema nate ibema de isegi mingne nangi na tabra haisa ini aduna de nangi ne hairine aigi de jan kawe ibema haiside ichegine haiduna thoibada tumina laikre wakhandadi khali ngahan mana angang aduda hangbada thongal aduda leisabi ama khakta lei hairakpani aduga machega maga leiradi ani oifam thoi laikai na male haibasi khangdaba sala asumna wakhan khalingai nupi aduna khonjal khara hauna tabro haina khangkau kori maduda thoibada khangpre khangna ha tai kaino ade am kana la khulaidubo naga loi pangtarimi nupi du khara sauna aina wa ngangbadi nang khumra tumina sum lei natra kari hai khrage thenge yare tumo asi hairam laga nupi ado call kakthak khrai thoibada murum sontuna lehawi kori nupi no khangde nomata hara phone thamdeba asi haiduna maso tumba themkhre numit adu su hokre asumna ayuk nungthilgi matamdadi thoibaso thabak chatwanina call wari sanade numidangi matamdata wari sanai numidang ama thoibado mamanaba mayamga chak chanaba halakpada mamangda thokhiba adugum ngasi su mafam adumaktada gari accident torami thoiba su mafam adu yorakpaga mayam marang tawduna asokpa singdo gari da hapnaba taramlibado thoiba su sensinduna yaurare ngasai makai mana bhab oisindabani magi manak oirap chansu yauribado haujikta da urakle mi mayam so asokodu pukhrabada magi mayumda hanjinakre chansu tapli lambida chatlibado thoibana ui thoibado chanbu kawi chansu mabu kaurakpaduda chaplepi thoiba magi gari do induna changi manakta lai aduga asam thengla kansida
Nangna sumna ama mathengda chapase ai pamde mina sam phana draba matam sida mathangde chathokanu ko asamna ngang duna nupi adugi thongal fawba lakminari nupi adudi wahai ama fawba haibiramdana adum thongal aduda changkhre thoiba sung hak leramlaga mayumda aduma khale mathangi numini thoiba thabak jatke haiduna nganna yumdagi thole magi mamanaba bikramdo lambi ta chatlami thoibana magi gari do khamduna bai kaidano basa jaluge lao ai sakharsi asi haiduna makhoi ani lakminare gari do thauna bikramna wari sum sari mi masade yamna ngai kramale masak masaga ukhidrene ha hanadi asangba matamda ekhoi romda da lakpane hausikti lakpadi laadana khonjal fawba taba phangjadreba mama nabana hairibado thoiba kari sukhamde nakfet tamak tawraga tari ngai khonupa thoiba do gari khar tapthai aduga kari no haibagi maongda yengi bikramdi wangang balepte nangna namidang khudingi phone chatri sigayino ekhoi so ayuk nungthildi thaba ama chana bani na sangde namidang nong phado phone torokani nongmata chatimi yari taningde nongmata tawdi tawtana bai nangbu tawimi sungchat chatimi tawraga bai ngondala oidro napchada bodo ngang kanuko nongmata kanamata gi kolakte ko tawimi sungchat chatte haiga nangni yam thajadraga se siyung aina call tawbagi contact lise asi haiduna Bikramgi phone do thoibagi mamai mapada thangjilaktuna yenghali thoiba sumadu ubada ingangai nongmata kana amatagi kola khiba leite sumnatagi thangnaba khongi nupi adugi natana bai asengbugi nang tawdi ko thawbai na tro engonda yawrido nangbu leisabi sadana aina fagi tawgodro kyan ga tadre dai ibo nangama adongai ko nangbu nahangi nupi duga paw phawnarabo phawnare nangna number piramba numit adugi matungdagi di mana dum tawre koino aisibo nangbu ngawrabo koino masaksu khangnadabaduda aina kamaina kanada pidoinoba mana de nangna pirakpani haina chalo da kaidino masaksu khangdana amufaksu udri koi aduga ina number pirami kaina ibo nangama tancha tadi but oiramdana ko nupi koi braibu punsi tiani aremada amtane munna thigalo kanano karino do yare ai swai dukum horge yore asi haiduna bikram do gari khamandona kamtha hore aduga changkhre thoiba sumagi thabak mafam yawnaba gari do thauduna lakle ngasidi thoiba wakhando mon khali korino nupi aduna de mangondagi lawi hai aigi manaba topana khangwasunate ai gyan ga taajida asi haiduna makok to khoro kholi numit ada thoiba wakhan leita phom khangde thabak tawrabasu pungning changde aduna mahak mayumda nganna halakle masanupana nganna halakpa asida mamana kaidawre ngasidi yam nganna halaina ima ngasidi isase inung nuaite asika hairamlaga magi katamna adumak jangkhre thoibagi mamasu majana masanu ngaite haibasida khara pakhatna hai hida goli leiru soro thoiba hanna fawba yengamda khumlamdana adumak jangkhre mamadi machagi handa honglakliba maongsiga ngasigi machagi matausiga tawramliba thabakto hundoklamlaga machanupagi kada propap changi thoibasu mapiga hongdakhei phamungda hiptuna makut khobiga khudombiga na chaptuna maraibakto paisinduna leirami ibunga kai oina ngamdribano na sadubo ima hidak leiruge ima yarni ko khara chikpane ai tuminang hakta leike hoi hende henjilaklabadi hek hairo asi hairam laga mama su thokre thoibasu adumak tumina lehore Chingi lambi amadagi nupi masa amakha kana chenthare matungda mina tanarakpugum su tawi tungmang handa hana yengduna khongpham chahaudabadagi narak mongsong amada nupi adu tasinki khanghauda aduna tasinki baduda
Nupi ado ima haina laure. Khonjel adu tabada mabu tanaraiba nupa aduna nupi aduna leiriba mafam aduda changduna nupi adugi masam adu ta paiduna chingkhali. Nupi duna aibu thado haina hanjin hairibado nupa aduna tabibagi mahutta khakna noktuna ching mathak aduda minung silaitana adumak pukhatkre. Upai leitraba nupi ado saram chatwa misak aduna minung silaitana nupi oibigi izatpu namja namthik biduna upai leitrabi nupi aduna makhon thokna kapchaba natana karisu upai leiramde. Makhong makhut chetna punsinduna mafam aduda kanasu yauda mathanta thanamduna nupa adu chatki. Nong mathoi bohoigi mamanaba mayam chak chanasi haiduna achikpa mafam amada lai. Mafam ado asuki matik phasei. Mayam marang taunei chak loisilakpa adawaida mamanaba amana bai thoiba chak loisile ado la khare helo tu asomgi se asina la se phasei asi helo. Thoibasu hoi haiduna lafu mayam horiba domda thang ama paiduna la hekpa lai. Thoibana la ado heki haini hek tawbaga mafam aduda leiriba lautang sang adugi manungda karigumba posak ama tarakbagum mina pot ama langkhibagumna makhon ama tare. Thoiba karino khana mamaido leithoktuna yengli. Amukaso pot ama langbagum tawre. Thoiba la heke tawramba do toklaga sang leiriba domda changsili. Sang adugi thongdo hangi hek tawbaga thoibagi lengbanda khut amana tapairi. Thoibadu khangpre khangna nakal amada chongthui. Rajuna kaino nang bungawrabo la hek pachakhraga sida kaidaramino changna chakla ma kansida law bai ngaikho sigi manungda karigumba ama leiba male. Madu haiduna hausik mana takhiba pumba tamli adubu mamanaba Rajuna di karisu oiramloi usira haudongla ama oiramgani haiduna mabu makhut paiduna chingaga la ado khare heklaga makhoigi mamanaba mayam leiriba adom lakminare. Thoibasu hausikidu karisu khanjiludre. Asam namoy mayam do harau chak chaminare. Chak chaba tokladuna makhoi amuk mafam amada chatnaba haiduna mayam hainarakle aduga mafam adu thadotuna adumak chatkre. Kanagumbi amagi tingtha khondi kanana sutabi khidre. Thoibagi mamana chak loira phau machanupa thoibado hawalaktaba aduda machagi kada changaktuna mabu masa nomduna hudorakpa aduda thoiba mikap thori. Masado humangna pumchot chotlami. Ibungo chak loire saringai sida chathoklosi lao. Thoibasu mamana kauribadu taraduna chakhum lomda changaktuna chak adu chaminari. Chak chathoklaba matung pung kaya tare yenglubada pung 8 tamak tarami. Pung sidi yamgalina ngahak mapanda hangsilanguge. Asi haiduna thoiba mapanda asum thoraktuna mangkonda famli. Magi phone adu sulokthokuna kaino khara yengli. Karigumba ama ningsinglakpagum ma phone gi call list ta changduna changi number da call tawsili. Ngasidi changi number adu chali. Ngahan makhai di call sumsa chatabani. Ngasi mana tawada chalambasi mahak harauje. Hello dada chak charabo. Chare nangdi aisu chare. Ando dada aiwa ama haige. Ahayo amata nate nangna hainingba hayo. Nangna haibado tasaragena leirabane aidi. As haidoga talleda wa haiduna. Ai angangna wangang bayam haireko kaino nang hainebo hairoduna. Aiso haidu wale. Adude dagido hana hairo. Yade nangido hana hayo. Hairoi dagi hana hayo. Nangna hana hayo. Asumna haini hairoi mari tawnaringai thoibagi mamanaba Bikramdo masu hek thoiba hoidalai. Mangonda dari da thoibana phone hayo haiduna leirambadu ubada parbab sangsilaktuna. Hairo aisu tarage. Thoiba ikhang khangna mamai lei thoraktuna Bikramda yengi. Ivo nangama handa kaino midok tawiko.
Asi haiduna thoibagi manakta phamthari. Thoiba murum soli. Ngahakta romance tawge khanbase. Yesen nikhrapone. Bikram da mamito paina yenglaga hairakpani. Bikram su taraduna. Kari haiba. Mina inang shini ngasi. Ngasai dai call tawbo surat chate kari tawribano haibanida. Taningdeko call chate kaina. Ai ngasai dai wari sarisina kari. Haujim da tawrone. Haujim da tawroba. Oh. Aina haise thajadaba natro. Phare. Haujim namang da tawge. Yengko. Aina haiba thajadaba ne bana. Asi haiduna thoibagi number aduda Bikramgi phone aduna call tawshili. Handakti thoibagi phone da Bikramgi number dagi call ai. Aina haidro. Nangna tawli tawruktabada phone chatin hekta hai. Ngasai dagi khoi saiga wari sanarambane. Aduga call chate kaina. Bikram do khadi ngai. Ngasai dagi mana tawriba call do amuk phau chatkidabane. Aduga haujik thoibagi manakta leiraba kanda ring chatpasida ngaksana na yengi aduga tapna haire. Ngasai dagi aini yumdagi tawbane. Sukja chate. Haujita chalisine. Nangna tan kaisilaktana mi somda romantic mood on tawkhala kansida mood ka pungjai khre. Ekhoi saiso call cha thamleirami. Kakhre bajikti. Nang yam phataba mine. Nongmata sumai tawjadabane. Ngasidi harau wa haige kaina oina jaramane. Papi nang helaksandana loi kaireba. Oh, ai lakpai romance kaireba. Okay. Asi haiduna Bikram do phuk hawali. Aduga chatkhige tawi. Thoibana makhut paiduna khami. Ngai khomi bai, phagi tawbani mi. Asi hairaga Bikram do hana gum phamali. Bikram na, bai. Nang yam hongle. Hana ga manaramtre. Haujitei sumai tawre. Hayeng wai nupi ga thiradi. Ekhoi ga sa loi kaukhrane. Mathai nungaitana Bikram na hairakpani. Thoibadi chamna hairubani. Asumna Bikram na khalakani haibadi thajarudabani. Adubu masu sengdokna bo honajai. Adubu Bikram na thengle chalage haiduna hogolaga thokre. Thoiba sumatawna chatkibado yengduna nungaitana lehawi. Magi wahai amana mataugi wakhan nungai hankhidre khanduna asum ungduna leiringai nakandagi Bikramna kayam kuina domai ungkidino thenge chang. Thoiba khonjal adomda phat yengthore. Bikram do nofet tawra lerami. Khoino nangbo chatlani na chakhadaine. Nasakto nungsimandaba paw matam ge lakpane. Kai pawno. Hayeng sa itaw tombagi machagi ipani baton tawdre phone do ina haire hai. Ado som sayepti phone chattabanina haujik na naina haiba lakchari bani. Aikhoi party da yum pandri se nangai ga khakta ngai ne. Atai di macha phau pakhangri sabi phana dore. Aisu koyere nangdi kam doba. Bikram na. Oza yazare. Nanai ne nupi ga khijare. Nangi hanam ta hongkhise. Natradi ngaur sa to mi yam nei re. Aisale ko aisale. Hayeng ana chase. Asumna Bikram do laura duna chakre. Thoiba su imung changduna tumthakre. Mathangi namini. Thoiba thapai ingkhang pumnamak loiraduna. Mamanaba Bikram ga loinana. Thangnaba khun adomda. Mamanaba tombagi machagi ipan chatlami. Adubu thoibadi ngasidi masa khara nungaiti haiduna. Mayamdagi khara nganna halai. Bikram ding hak lehaukhige haiduna. Mayam pulhauri. Thoiba asum lakbana. Chan hoigi laikai adomda lai. Ngasidi dukan phambi ini aduda. Changi maram phajana khangdoklage khanduna. Dukan tamna lai. Ini adu sungasidi thoiba bo harau kauri. Ibungo nang amung laabo law. Hoine. Ado ine ai kinomta haijage. Kari haige nangbo hayo. Ine sunangonda wa ama haidawri bani. Ine chando amukta kaubirakera. Nokmi leiramba ine do. Chan hairakpa aduda maithong khangan hanjunki. Thoibadi makha tari. Ine ngasidi ai pukninggi wa pumba mangonda hairake. Ine na mateng amukta pangbiyo.
Ibungo, Chan haidi kanano. Aikoi soidadi Chan gauba kana sulaitine. Nangbo, aikoi ibiyamaka khangnai haibadaine. Ine, aina ahanbada maming khangudabaine. Aiga khangnaribasidi ibiyama nate, Channe. Wahai adu taabada nupi adudi masadu swai laukre. Ibungo, Chan haidi kanano. Kaino ine, aina ngahan makai haibadudi, maming onabane. Ibiyama haidudi Changi macheni. Aishu ahanbada maming khangudabaine. Ibungo, Chan di nanga karamna thengnabano. Thoibasu, haukraba, Changa maga thengnabagi wari pumbali rei. Ine ado matil amuktan kut yotharaga hairi. Ibungo, ine wa haiki munna taw. Nanga khangnai hairiba nupi masa adudi kuire lekhidaba. Aina ngahan ibiyamada nangi wari haudokpani. Ibiyamana nangbu khangde amuk phawba thengnadi hairi. Aduna isu nangna khangnarido kanano mi onaba mali khanduna nang lakpada hange khanduna lairamlibani. Aduga ngasi nangi wasidi. Ine, kari wano ini na haribadubo. Ai bhab taba ngamdre. Ibungo, aina nangwada karigi oidaba ngangani. Karigumba ama ningsinglakpagum ini ado. Nang sida ngahak leramong haiduna imong lomda changki. Mangolgi barton theliba mayam adudagi barton amakhak puduna ine ado dukangi manung changdabi mapalomda laktuna thoibagi manakta changaktuna Changi soratki barton adu piri. Barton aduda Changi photo su yauri. Photo adu ubada thoibadi masado swai laukre. Magi mamangda toina uba angang nupi masa adugi photo ni yauri bado. Mahak masa pumba tu chungkiba khangaude. Karino mana tari uriba pumba sai. Tafom khangda karamna oirabano khan ini aduda wahang amaga loinana khaurang ba mityeng ni yenglei. Ini aduna samlapa wari kharali rei. Chan mama mapana nauna hundok pirambana machena mabo karida soiki kadagi khan section na senazarei. Mahangna class 5-6 karakpadadi mache so khar lai thoki. Asimakna mahakpu pura thadokpadi nate. Nauma school gi exam thaba sakhiba namit amada Chan thenglaba phawba school halakide. Machena school chatuna oja singda Chando school chatkibadagi hauzik phawba halaktri haiduna wakatlubada oja singna ngasidi Chan school lakte exam thaba yaude hairaki. School gi CCTV footage from Yankee. Namit asida Chal school gi manak nakpada uba phangkhide. Asamna mayam changduna police ta missing report tawki. Adubu upai lekhide. Police na su thiba yaba thiki. Adubu karisu kanakide. Nauma laikai gi lampak asida angang mayam bol sanaringai hui amana lampaki matai oirap hauriba haino makhong aduda hanjan khongbadagi mayamna kari oirabano khanduna yengnarupa matamda mafam adawaido yamna hainadaba patha pumtharaba manam amana makhi. Adudagi laikai asigi mi khudingmak suna punduna police tasu hairubadagi police laktuna thigatpada haino makhong aduda kom toktholaga pora manungda patha pumtharaba haksang ama yauramki. Yauramliba haksang ado kanano karino khangmangam khide. Maramdi misak adugi mamai ado pumkai kaire. Mamit na amasu chongthoktuna tharak yanthaduna leirami. Mipum khuding oiramiba phibamdo ubada akiba phaunaki. Wari taramba thoibado marak thalaga. Ine adude adumak kanano karino khangkidabra. Khangki misak adugi magak samda karigumba ama yalami. Ado school gi natraga karigumba office kumbagi ID card oiramki. Laikhom leinang marak oibana khudaktadi khangkide. Police na asiba haksangdo postmortem taungnabagi damakta pukhatki. Ine postmortem gi report ta kari hairambage.
mihalpadi phangkhibra ini adusu makha tana wari lirami namit ado laikai miyam irang langnai thiba phangkhidaba chan oiramgani haina su thajanai changi mache ibe masu manau nu pigi langla langjin khangkhidaba namit adudagi wakhal amu mangduna laikai miyamna senaduna laibani asumna ini adudagi wari kharadi khangle thoiba changi mache ibe magi manakta chatuna wari kaya saningki ini aduda onsenduna chatluki ke hairamlaga mahak dukan adudagi thorakle namit adumasu haukhre mathangi nongan baga ibe makhoida thoiba laklami changi mache ibe masu mangol aduda phamduna leirami